Houkhiba August ki tang kuntrada Moirang Police Station ki manung channa leiba Naranseina khulda Kuki khutlai paiba singna chatharakkhiba attack ta Leikhidraba Laipujam Inao gi Pikliba Macha Anina Leikhidraba Mapa Hallakkhini Haiduna yumgi dari mapan da phamlaga cheptha yenghouri hiramasi ki matang da TOMTV ki video editor takhelambam Kornan Kumar amasung video journalist Khangembam Naresh gi akhanaba paudam ama Laipujam Inao Maitei Imphal East District ki manung channa leiba takhel Makha Lekai dagini mahak angang oidingai dagi hauna mama lebak nungsibagi Manipur nungsibagi ihulama adumak yauduna laki haibasi mahaki apokpina yamna mayek sengna khangi madumagnani Houkhiba August ki tang kun humdoida ima lebak Manipur kaiba yaroi haiduna Naranseina da khul ngakpa irai laina chatpa ngamkhribadu Naranseina gi khongchat adu mahaki punsigi aroiba khongchatni haibadu mahakti khangbra khangde mahakna chalamdaida mahaki loinabi Laipujam premi da macha sing fazana yengshinbiu macha ani gi awara pale hanganu haina hairami masida nate mahaki apokpi Laipujam ongbi ranjana dasu khuru kuduk kullaga aroibo oina khurumlami apokpi mamanasu machagi makokta manam nambiduna makhut chikpiduna aroibo khongchat oiro haibagi matagum yaifat haujal piduna harau thadokhi Laipujam Inao masagi chehi kunmari sukhre mahak Laipujam Premjoy amadi Laipujam Ranjana anigi ani suba machani Inao chehi kharagi mamangda premi ga yumban lambi da khongda duna makhoi anigi nungsiraba macha ani su fangjare macha nupi ahal Laipujam Premlata chehi manga mapung faduna nursery class tamle macha nupa tonba Laipujam langambana subnatagi chehi amaga makhai khaktamak ngairi Inao khurai da leiba cement yonba dukan amada cement thadok thajin tawduna imung pubani mahak imung manunggi yamna khanba miyoi amasuni Inao mayum thadokuna khulngak puchat khrabasu imung manung ana ayek yaubra kari chari kari tauri haina tattana hanglami aroibo oina mamang thagi tang kun mapanda video call tawraktuna macha sing yengkhiba duna macha sing aroibo oina ukhiba made makhoina aroibo oina Inao uhoba numit haibadu oire haina mitlu piranga loinana premi na solhauri Janupiga angtang diwari chanage machanupiga baba nang karang kan halaktoino hangbutamana ai phalang budi thora adame no skunju ka ramina tuition nong jan to tawna tuition tawri do no tawdadi yaroina ma haira chuba ngamdabnina haira me adu de na hait mana chatlam da jida aingonda chatpagi numit yengbiu na hairame numit aphaba yengbiu ma lan pang bazat ki hairame numit aphaba je yengo na yadadana aina calendar lawruraga mingondagi calendar je yenge degi calendar yengaga tarikulum doije mana thabak chatluraga halakpajda numit phare sida chatlani na ma dum numitu da dum chakhibune mana hairamba je ai kuina di leira oy ai adum chalawna halakke hairamba do atuda mana kano tawba numit je pung 12 makhai je sida phone tora ame phone torakpada aingonda aina hakchang nuaite na hippaga leibada nangna sa nuaitra hanga ame aina nuaite habda du hidak to leiraga chachaludana hara aidi hidak watpa yadabani na mana hidak to leiraga chachalo aiju adum kuira roi masigi kanu je yauramaga adum thola age na hai adude Inao na chalamdaida ima ai iramdam ngakpa chatlukhige yaifa mongol pibiu haina hairamba wahayaduna ichagi aroiba khonjel oi hore haina Inao gi apokpi mamana ningamdana TOMTV da phongdorakhi ichado ai hakna pokchei haibada mangaire haujikti miyamgi oikhre mahak leikhidabagi nuaitaba awaba matasu leitre adubu masu ani gi damaktadi wadaba ngamdi haina su mahakna phongdorakhi isaga aiga wari sanau baje ima ai se auhige ai lan pangba chasarugi ke ima na borodo fazana pibiro on na hai ai isagi lan pangba chapadu dai isagi damta ai bor fazana tawbi lighting fazana khoirambigi isana kano taw chalam da duda adudagi hena isaga aiga wari sahautre ai isa je laigidre haibaje ai thabak suba chalui singjin boinu oibanina lawkumba chalui ai halakpada aina khangakpada aidi yumda gare imauna kapakpadagi khangakpane aina na imauna di kari haino kamdaurina aina hangba kandadi
ꯗꯗꯥꯗꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏ ꯏꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗ ꯑꯩꯅ ꯀꯩꯅꯣꯅꯦ ꯌꯥꯝ ꯀꯟ ꯁꯣꯛꯄ ꯑꯣꯏꯔꯝꯃꯣꯏꯅ ꯑꯗꯨ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯩ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯀꯟꯕ ꯄꯤꯔꯛꯈꯤꯗꯦꯁꯦ Inaugi machanupi Sandhyana khonjel thokna kapladuna hai ibungdo aina sauradi masudum saubani aina harauna leiragana masudum haraubani adubu mahakti amuk hana uba phanglaroi aigumna awaba khanglaga leiba machal mache kaya amasu leiribani machal mache singi mitlu pirang makhata na tadanaba lengakna irang asi athuba matamda loishinbiu haina Sandhyana lengaki pukning chingsilakli ꯑꯩꯒ ꯗꯗꯥꯒ ꯂꯩꯃꯤꯟꯅꯕꯗꯤ ꯄꯤꯛꯏꯉꯩꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯛꯄꯗꯒꯤ ꯕꯣꯔꯗꯤꯡꯗ ꯀ꯭ꯂꯥꯁ 5ꯇꯒꯤꯅ 10 ꯐꯥꯎꯁꯦ ꯑꯗꯨꯝ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯑꯦꯕ ꯄꯥꯛꯅꯕꯨꯗꯤ ꯂꯩꯃꯤꯟꯅꯔꯛꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒ ꯗꯗꯥꯒꯗꯤ ꯗꯗꯥꯅꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯃꯅꯨꯡꯗ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯕ ꯑꯩꯅ ꯀꯞꯄ ꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯝ ꯑꯩꯅ ꯁꯥꯎꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯦꯝꯃꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯥ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯩꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯥꯅ ꯑꯗꯨꯝ ꯉꯥꯡꯉꯦ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡꯗ ꯑꯗꯨꯝ ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯈꯣꯠꯄ ꯗꯗꯥꯅ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯗ꯭ꯔꯦꯁ ꯂꯩꯕꯁꯨ ꯃꯥꯅ ꯁꯦꯠꯇꯕꯒ ꯑꯩꯒꯤ ꯑꯗꯨꯝ ꯂꯩꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯤꯝꯇ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯄꯤꯖꯕ ꯉꯥꯏ ꯃꯥꯅ ꯌꯥꯝꯅ मादी ऐना डॉक्टरदी मा अदुम सावे ऐना कप्पदी मानी ऐना कप्पे ऐंगोंदगी वीडियो कॉल दे उरिदोना अरोइबा नुमिनि खोंजेन ताबसु अरोइबा नुमाग Inauna nongmagi suraga nomlaga fanglakpa apikpa senfamna imung purambani haujikti Manipur ngaknaba hotnabada pumnamak thadoklamlaga chatkre mahakna machasingidamak mangjaramba mang imung manungi awa ana tarakpada mahakna loramba thodang kanana lahogani haibasi achauba wahang ama oihori Houkhiba mamang thagi dari kontrada Imalaibang Manipur ngakani haina chatkhiba Laipujam Inao Kuki laloba singi attackta Imalaibang kidamak thawaina pontha pikre adubu mahakna thambiramliba Pikliba Macha Anina Mapa Hallakkhini Haiduna wakhalda wapana chatkhiba maike ngasisu yengduna leihouri hangliba wahangdi nakan anigi marakta chathariba lal asina iramda Manipur asida mikap mirau kholna thalaba lamdam ama oiduna leire karamba numita santi purakani haibasidi yengba tare hiramasi matangda video journalist Konan Takhelambamga loinana paudamjariba Nares Times of Manipur Takhel